Hello ma'am, khoi sai chakibagi kharani matungda aise tension oibna phone nung susuna phangdabagi wakan se am thi na nungai ta na mama ro da ko ta haibadagi khoi yum lon dagi mama ga papa ga la ani na haibire e aduna aina ticket ka se khoi gi thangna ba baya ma da ka alaga mamang da khoi na lakpagi ka e ba ko adu do lakman gra na cancel oi helaga anoba amuk aina khoi thangna ba baya ma da ka khalle ba ko aduga mama papa la ani na haire e wakan se dum pixelak isai thanta phone nung tarak ta na atai su he na nungaite unaruba mi khudingmak hangnaruba da pangkapta kapnei bako aduna ai si hojik situation jiga ai se tum isa se sonda dana kai bu oiraba haina oirakadra haina khanbado aduna pangki da kiraga ai mama oido yaraga di khajangna lakpiro haina aina train ticket ka e aduga hojik ngarang se thuklaga ngasi je thungadoini koi saina chatkiba mapamdo kaidano karino habdo khatak nena taba ma khangbadagi isa se khara nungaiba phawre bako mapam do network ti fangde mobile su leite mingonda gi mana phone lauraga tawre aduga noi kaisum khanganu khotganu hairapodagi aise wakhanje ina mong khalambado hojik ti kitang haidi isada thamoida khatang phathajabado ado oireba ado khoi agi video da uraga mama papa su yamna nungaitre khoi mama papa su la ani ana harakpadagi khudakta ina ticket ka e aduga ngarang se thugle ngasi se thungadoini adu si se mama oi lakani ana kitang khak eyeliner ga se jackson jabani buko idam wakhan sina khanman gidana ne ai kai to doiba kai to doiba isa isa kai khangbam khangdreba ko oiba situation na park sak suti phangada ba su leitreba ko aina si phibam da oraga ai di wakhane mong ni ko aina delivery ga oraga ma ga laktre de kamai to doino min atopa da mina hangba da tha manga taruk le phawa moi suti phangoi moi di phat mafam do duni dani ka haina basina khoi ithanda wakhan pik ta picture ga wakhan de pung da nungai ta ba duni ba to myang ai hojik ti mama ba lakpagi kamai to si kai to si kana ai hojik wakhan thadari ai hojik kaisum khandre adum yam ai wa macha ma katang su yam da share to jeramge ai gi masam se yamna phallaga yamna phaba do oirami bako hojik ti ai gi masam se yamna phanba amadi dry obado khwagam phare mamangdagi nature share gi jang oil se sizina badagi honestly oina harbada asisi mamangdagi na hojik phawbagi pharakpagi engonda kana basi isana yam thina khangba ngamme bako masam se khogi phara hair fall oibado yam tawe ado aina ngasi try tawragi natural oiba product ama tangaina thirakpada sigi thause khogi natural oiba product na semakpa oibagi engna su yam thajarubado ai hojik oriba pibam sina adum pangtei da tainingbado oide bako sigai khoi bringras amla neem adugumba herbs na ta yawe bako chemical free ni aduna aina sinabada su yamna thawai tana dum nungaina pamjana sinabado oi anamana de scalp ta tani ko tai rise makhong na namana taiba wale do tum dhom dai matam dadi makhong da su matak ta su taibi ga dabako ai se heng masam tum dok toini duna hojik khara te shalaga thamaga mama laga mutai han gyan tawine bako ado myam si se ko hair fall oiba dandruff leiba khotpa masam jam khalakpani makhong kalhalakpani aigi masam singo hana pungpa pha bado hojikti chaw na pharaga su dum masak se ka namdharabani bako masam ji namdabani ai yam phabado tu ka cheiba aduduna myam na dum pam bataraga su ko aina link to description da hapcharamage ai hoji khoma hoi laktringa da masam je atang pat tawraga duga thabak nung su doini hojik aina si rasan dagi phangakpa pochei ngene bako nungdinda aduga sidana leire cheng asi singji asisu loishandoini aduga nga su ngona loire hojik prap thongjelage bako ado hojik moi yorak tore khara tangaire na ha yor akanda ulage aina khoi macha se mapu bokalaga uhan na tawa tawisi jum tum gareba Sina tawag ito ang kangan nearby kanang de. Ada ma pot po kali jale. Masih ibu amat. Pupu bobo agi ajo. Lapana ini lakukan kamu. Kaya hai man. Ta bobo ko. Bobo ko am ta manu. Tiek to lo thuk roi mama bhek tu gi. Mina khara lobi gi bajao aduduna ne mai le haude ekta tapola nam sigi achapol ngai se akoi gi chiche wagi manak ta leiba didi ama khangna macha gi achapol happy re si so happy re adagi happy re thank you chiche ma hau tang loi ne hau da mali ma mama na agi didi rakpa nakoi mama na agi
ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ ꯄꯨꯔꯛꯎꯅ ꯃꯃꯥꯗ ꯇꯞꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯃꯥꯅ ꯂꯩꯕꯤꯔꯛ ꯃꯃꯥ ꯂꯥꯛꯄꯒ ꯃꯥꯏ ꯃꯊꯧ ꯇꯧꯍꯜꯂꯦ ꯑꯩꯅ ꯑꯩꯒꯤ ꯃꯁꯝꯁꯦ ꯊꯥꯎ ꯈꯛꯇꯪ ꯇꯩꯕꯤꯌꯨ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯍꯥꯞꯍꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯃꯩꯇꯩꯔꯣꯟꯒꯤ ꯐꯤꯂꯝ ꯑꯃ ꯊꯥꯕꯤꯔꯦ ꯑꯗꯨꯒ ꯃꯃꯥ ꯑꯩꯒꯤ ꯃꯁꯝꯗ ꯊꯥꯎ ꯈꯤꯇꯪ ꯇꯩꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯊꯥꯎꯁꯦ ꯃꯈꯨꯠꯇ ꯍꯥꯞꯄꯒ ꯇꯩꯍꯜꯂꯤꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯦꯕꯀோ ꯍꯥꯏꯗꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯆꯠꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯖꯔꯅꯤꯒ ꯂꯥꯛꯑꯃꯤꯅ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯃꯁꯝꯗ ꯃꯁꯥꯁ ꯇꯧꯍꯟꯕꯁꯦ ꯃꯕꯨꯛ ꯃꯁꯥꯁ ꯇꯧꯍꯟꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯀꯣ ꯃꯥꯅ ꯇꯧꯕꯁꯦ ꯑꯗꯨ ꯇꯧꯔꯒ ꯑꯩꯁꯦ ꯄꯣꯊꯥꯔꯅꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯅꯦꯛꯁꯇ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯍꯔꯥꯎꯕꯅ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯁꯦ ꯀꯔꯝꯕ ꯃꯇꯥꯡꯗ ꯅꯝꯗꯣꯏꯅꯣ ꯅꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯅꯦꯛꯁꯇ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ